ngarang su Kuki militant sing na kapsilakhre haide ngarang numidang pung tararom taba matamda Kuki gi sepu Kuki village gi Kuki militant sing na letan amade sarka phung village da amukta da afaba makhal gi khulai chizna duna nomai kapsilakhre haide nomai kapsilapugi thaudo aduda pesimina asopan gi paw hujuk paw bu oina phangba leitre makha tawa paw ngaimina se Hwre phare nang chim de sare gar nu jinda onda kren more da laiba Kuki singna IDP sing lakhaninge IDP singna su more da haninge marakta ye lebasi kanano haina sem wai kem chana phongdo khre UKNA ki kadar ani phare nomai phangla hare ngarang numedang thorakiba police control room ki cherol da thasigi kungani thoida United Kuki National Army UKNA ki kadar ane Sursanpur PS ki manung sanba ngathal area dagi magazine da konaba AK-47 ama 9mm pistol ama magazine ama tongan ba nomai gi maru kunthra ma thoi hand grenade ani ama song mobile phone ani ga koran phare hare makoi ni ga mameng thongpi guite sahi kunthrom do ama song sokhemang baite sahi ni phukawi hare IED ani pukhai han khre hare Jiribam district ki makha bosti area da miyam amadi security force ki kangbuna toina satpa mafam da leramba improvised explosive device IED ane Indian Army na aswangam thohandana pokhai hankhre akang na paw ama phangbadagi Indian Army na mai pak na mafam adu da changsinduna yengsilaga aswangam yaudana IED ane adu pokhai handuna misamyam amasung security da aki akhang nanghalamgadabadagi matam chana kanbangam hwre hairi intelligence ki paw ama phangbadagi mafam adu deploy tawriba lanmi singna singnaba mafam aduda changsinduna mafam aduda khundariba miyosingda asoi angam thoklamgadabadagi kanbangam hobane pokhai biaba posa adu leire habagi singnaba leiba mafam aduda explosive detection dog sizinaduna sabsaba khangdoklaba matungda red cell division ki bomb disposal timna changsilaktuna bomb adu asoi angam yaudana pokhai hanke haire IED singadu khunja singa masung security force na toina sizinaba lambi amada phumlaga thamlambane Indian Army na matam chana thabak lokadobona misam asiana asopan nanglamgadabadagi matam chana kanbangam hobani haire ukhul amasung kamjong ge Kuki sing kangpokpi da house tax thinaba khangan khre haire ukhul da base toba Kuki CSO working committee haiba amana ukhul amasung kamjong district ta leiriba Kuki sing kangpokpi district ta oina house tax thinaba khangan khre Manipur Sarkar amadi Bharat Sarkar animakna ukhul amasung kamjong district leiriba Kuki miyam nikthina ngak senbide district ani asida lengak kamari lenaba thabak thoram sing paikhat pada Kuki sing mirairaga thambirami haina marasiraduna Kuki CSO working committee na ukhul amasung kamjong district leiriba Kuki khul singna district ani asida hill house tax thibagi mahota kangpokpi district authority da oina thina ba khangalakibane organization asigi maikai ukhul amasung kangpokpi district leiriba Kuki khul sing masak Bangam labak khulgi maming thaba sign June ama phawbugi manungda Kuki students organization thana ba khangan baga loinana santi oiba khongjang sing sangsena ba sukhangan khre Kuki CSO working committee gi maikai dagi lengak na ukhul amasung kamjong district ki manungda leiriba Kuki misam sing matik sana ngak pi senbi ba ngamdre madugi mathakta Kuki khul singda hanjin na khulai paiba singna attack sa thaduna lakle masina maram oiraga khunja singna sarkar da thajaba leiraktre maram masina Kuki Ship Association na ukhul amasung kamjong district ta leiriba Kuki khul singdagi hill house tax khongkalaba matung senpham adu kangpokpi district authority da oina khusinabi haire makhatana working committee of Kuki civil society organization ki maikai dagi Manipur Sarkar amasung central government animakna Kuki jo community district ani asida mapung phana ngakpi bangamdre committee ki maikai dagi sarkar da memorandum kya pesilabasu ngasi phabo wakat sing atugi kanaba phol amata phangbangamde sahi asigi march tara mapanda sarkar ga MOU ama enakibagi wafam thabak ta onthoraktre haina su maral sirakle accidental laisabi masa ama sire ani sokle ngarang nungtil pung mga minute tararom tarapa dwaida Imphal ki Andropias ki manungsan ba yaripo ang thada leba Pinewood Garden da koiba chatpada laisabi masa ama mahana tongba gari masa adu control ngamdaduna accident thokpadagi mafam adumakta da laikanaba ngamdana laikhidre hiram asigi matang da police tagi phangba pawda laikhidrabi laisabi masa adu
ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯂꯒ ꯊꯧꯔꯛꯄꯅꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯈꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯂꯦꯝꯕꯥ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯣꯅꯤꯀꯥ ꯆꯅꯨ ꯆꯍꯤ 10 ꯑꯄꯣꯛꯄ ꯇꯤꯀꯦꯟ ꯀꯧꯏ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯥꯉꯕꯣꯛ ꯄꯥꯔꯠ 2 ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯇꯣꯡꯂꯒ ꯂꯥꯛꯄꯗ ꯒꯥꯔꯗꯦꯟ ꯑꯗꯨꯒꯤ ꯍꯥꯏꯖꯤꯟꯐꯝ ꯇꯔꯅꯤꯡ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ UNCꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯦ, ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯍꯣꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯆꯔꯆ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡꯕꯨ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤꯖꯣ ꯈꯨꯟꯖꯥꯁꯤꯡꯕꯨ ꯊꯥꯗꯣꯔꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯦ꯫ ꯀꯣꯍꯣꯔ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 12ꯗ UNCꯅ ꯊꯣꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯃꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯆꯦꯟꯅꯕ ꯑꯣꯏꯅ ꯎꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯀꯨꯀꯤꯖꯣ ꯃꯤꯆꯝ 13 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯟꯅꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯟꯚꯦꯟꯁꯟ ꯑꯃ ꯌꯥꯎꯔꯨꯔꯒ ꯒꯥꯔꯤ ꯑꯅꯤꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ 0 ꯄꯣꯏꯟꯠ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯥꯍꯩꯕꯨꯡ ꯄꯤꯛ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯛꯈꯪꯗꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯝꯕꯨꯁꯇ ꯊꯥꯗꯧ ꯕꯦꯞꯇꯤꯁꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯦꯚꯔꯦꯟ ꯗꯥꯛꯇꯔ ꯕꯤ ꯁꯤꯠꯂꯧ, ꯃꯅꯤꯄꯨꯔ ꯕꯦꯞꯇꯤꯁꯠ ꯀꯟꯚꯦꯟꯁꯟꯒꯤ ꯍꯥꯟꯅꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯦꯚꯔꯦꯟ ꯀꯥꯏꯒꯧꯂꯨꯟ ꯂꯥꯍꯧꯕꯨꯝ ꯑꯃꯁꯨꯡ ꯄꯥꯁꯇꯔ ꯄꯥꯎꯒꯣꯂꯦꯟ ꯁꯤꯠꯂꯧ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯩꯅ ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ NHNIMꯒꯤ ꯃꯊꯛꯇ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ UNCꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯤ ꯋꯥꯏꯐꯩ ꯇꯥꯍꯝꯖꯥꯝ ꯌꯨꯠ ꯐꯣꯔꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅ ꯀꯨꯀꯤꯖꯣ ꯈꯨꯟꯖꯥ 13 ꯑꯗꯨ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ ꯅꯣꯔꯗꯔꯟ ꯀꯃꯥꯟꯗꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯑꯃꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥ 3ꯀ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯣ ꯀꯥꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯄꯕ꯭ꯂꯤꯛ ꯀꯟꯐꯦꯁꯟ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ UNCꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯈꯟꯅꯕ ꯊꯧꯗꯥꯡ ꯈꯛꯇꯗ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤ꯫ ꯆꯔꯆ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯟꯗꯦꯝ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯍꯣꯔꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ NIAꯗ ꯁꯤꯟꯅꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯍꯟꯗꯨꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯦ 14ꯗ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤꯖꯣ ꯈꯨꯟꯖꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯡꯗ ꯄꯤꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 350 ꯀꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯦ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 350 ꯄꯤꯅꯕ ꯀꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯔꯣꯏꯄꯨꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5.98 ꯆꯪꯅ ꯅꯧꯅ ꯁꯥꯕ ꯃꯜꯇꯤꯄꯔꯄꯣꯁ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟ, ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯁ꯭ꯄꯣꯔꯠꯁ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯤꯒꯤ MLA ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯜꯇꯤꯄꯔꯄꯁ ꯏꯟꯗꯣꯔ ꯍꯣꯜ, ꯆꯔꯣꯏꯄꯨꯡ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯏꯃꯨꯡ ꯀꯌꯥꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯅꯕ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯦꯟꯊꯪ ꯄꯤꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 350 ꯀꯥꯏꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯔꯤꯕ ꯁꯦꯟꯊꯪ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯧꯁꯥꯒꯤ ꯅꯦꯅꯥ ꯇꯥꯕ ꯐꯤꯚꯝ ꯄꯨꯔꯛꯇꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯐꯨꯔꯨꯞ ꯈꯔꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯕ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯀꯤ ꯊꯕꯛꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯌꯨꯠ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯊꯧꯃꯤ 3 ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯍꯥꯟ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯠ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ W. ꯑꯥꯅꯟꯗꯅ ꯂꯨꯆꯤꯡꯕ ꯌꯨꯠꯀꯤ ꯊꯧꯃꯤꯁꯤꯡꯅ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯒꯤ ꯒꯦꯠ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯤꯜꯂꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯨꯝꯗꯨꯅ ꯂꯩꯔꯅꯨ ꯍꯥꯏꯕ ꯌꯥꯎꯅ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯂꯥꯎꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯏꯝꯐꯥꯜ PSꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯂꯛꯈꯤꯕ ꯌꯨꯠ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯊꯧꯃꯤ 3 ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯒꯤꯗꯃꯛ ꯏꯝꯐꯥꯜ PSꯅ ꯀꯦꯁ FIR ꯅꯝꯕꯔ 136/5/2026 ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏꯕꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯇꯧꯔꯛꯄ ꯄ꯭ꯔꯦꯌꯔꯕꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ
Legal Department ki Chairman su oiriba Advocate S. Shyamcharan Sanaw amasung Department asigi Advocate M.D. Ravi Khan ki maikedi akanamong da objection torokiba kalunana Youth Congress ki President yauna Thaumi Maribu Bill PB naba prayer tauke Police ki maikedi gina custody demand PB naba haijake Duty Magistrate nakalani maki wafam sing taro matung Bill prayer sing adubu ayaba piriduna makhoi Maribu lupali sing nipu amasung masigamanaba security amamongagi Bill bonda Bill pinakhre haire Ahal amat thauri yanduna siram lahare ngarayo pung mga makarom tarapada patsoy PS na konba sagol tongba amasung jurempong gi marakta laiba merakhonggi pigri farm amagi manungda masagi sei hompu mangarong suraba sukham rajen kauba sagol tongba awang lekai digi ahal amat thauri yanduna siram lai mahak farm asagi mapu oiduna chalai rakibane mahana farm asagi yumgi yot ki faidel da thauri yanduna siramba se ayuk thengna rakibane laikhidrabagi haksang mahake mung manugi miyoi singna lautharaga aroiba Thomangam pang thokre haire Nisagi polam sing Athingba thamle haire Impal District ki manung sanba Khomidok Bazar da laiba United Committee Kairan Khomidok ki office da pang thokiba mifam da United Committee Kairan Khomdok Khabishoi Friends Union Club Khurai Konsam Laikai YOSC Club Khurai amadi Khurai Konsam Laikai apunba khunai kanba nupi lop na senduna lop mari asina konba mafam singda nisagi polam na singba saba yonba amata yaroi habage Athingba thamle haire lop mari asina konba mafam singda Athingba sikimayakta nisa yonba saba toroklabadi maduda tholakpa afa fatagi daita masa na pugadabani haina akanba section wa thamlakle nisa thingba gi khongjang asida miyamna sagot piyo haina United Committee Kairan Khomidok Khabishoi gi Secretary General na thadorokpa zero asna makha tarakle Hanagi Chief Minister N.biren phongdokiba wafam yumpham yaudabani haina Mega Chandra na phongdokre haujik paliba lenga asina opposition gi MLA sing laikre haina Hanagi Chief Minister Biren phongdokiba wafam ase yumpham yaude mahaki wangang asin ningba kaibagi wangang male haina Congress Legislative Party gi lusingba MLA kaisa Mega Chandra na phongdokre wafam asingarang kaisam Foundation Manipur na senduna North AOC da laiba Hotel Tampha da pangthokiba taramapan subar kaisam sagagi afaba Mahiroi sing taramna opagi thauramda pahana phongdokibane state asida haukiba thokliba crisis sing asigi matangda pawmi singna hangba wahangi pakom piraduna MLA Mega Chandra na hai haukiba sahiyaw masida thokiba achauba mihan mipun amadi misiminagi thaudok sing NIA natraga CBI da sinaragani haibasina tana ngasi phawbada thaudok sing asigi asumba wayat amata phangdana leire makhatana haujiksu Naga amadi Kuki phurukki marakta hostage crisis thoklaba phawbada Lainga sina tumina laisenba hostage sing asigi khongol liba ngamdaba asimaksu khwaidagi sonba lagak ne haibada haimanba thokloi misam siba amadi Manipur gi apunba gi saktam nomo gi kaitharakpa natana lenga asi thajaningai oidrei democracy gi wahantok lehandaba tauningbata tauba hainingbata haiba makhoi masel gi marakta wakhalon tinaraktraga Congress ta tainabagi kumhai lepiro haina phongdokhe Petrol ki mamal rupees 2.61 per liter amasung diesel ki mamal na rupees 2.71 per liter hagat kre ngase pung taruk tagi Imphal da petrol liter amada lupa samaga sumna taruk amasung diesel liter amada lupa maudraga dithoga paisa yankhai mapan yaure handak sina sayol anida marirak suba hengat pani haire FIFA World Cup 2026 India ki TV channel amatada broadcast tawgani habage official oina laukthokpa ngamdana leiri haidi United States of America USA Canada amadi Mexico na punna host oiminaduna pangthokna ba sem saba punna makloiduna haudokadaba numit adu khawrang na ngaiduna leinakraba malemta khwaidagi chawba event ama oiriba FIFA World Cup 2026 ngasidi aikhoi mayamgi thongjinda leplade khut thektuna paba yarakle adubu mapangal leiraba chawba leibak singi manungda amani haimna southok sariba Indiana puwari da ahanbo ina leiba singi TV channel amatana FIFA World Cup asibu broadcast tawgani habagi official oina laukthokpa ngamdana leire Malamda khwaidagi chawraba event ama oiriba FIFA World Cup pulumna laudaba amadi broadcast rights price aduga buyer masinga sangdamnaduna karigumba leibak asigi TV channel amatana broadcast tawdaba haibasi atopa leibak singi mamangda aduki matik ikainingai ni hiramasigi matangda FIFA ge official oiba statement matung ina hujuk phawgi oinadi India gi TV channel amatana event asibu broadcast tawgani habigi official oina confirm tawba leitre handakta malemgi football masana gi apex body oiriba FIFA gi maikaidagi phongkhiba statement aduna makha taraduna India gi media company singa hujek wari saba
sabagi thabak sathari India ki TV channel singna World Cup sandoknabagi right lawdana leiriba asigi maroiba maramdi event asigi broadcast writers prize amadi sanagadoriba match sing India ki pungphamda athengba ahingnongyai matung natraga ayuk anganbada tabana buyer masing hantarapagi oithokpa chauna leiba asine adumoinamak India da World Cup asibo broadcast taunaba FIFA ge official singa Makhatana wari sanariba singi manungda Star Sports, Geostar, Sony Picture Network India amadi Doordarshan na chingba yauri hariba singa siso hojumakti official oina confirm tawba leitre adubu Doordarshan na event ase India da broadcast tawba yabagi oithokpati hojiksu leire India gi private broadcast singna World Cup ase broadcast tawgani habagi official oina confirm tawdana leiriba sida India gi fans singi damak Doordarshan DD Sports na FIFA World Cup leba sida broadcast tawnaba malangi football apex body asige official singa wari sanabagi thabak khumang soksena sangsile adumonama hojuk phawbagi oina di official oina confirm tawbudi leitre haide Pakistan the separatist militant singna army personnel sing tongba train da bomb pokai handuna army yauna myoi kun ga mari hat khrei Pakistan gi khanung sup thangba saruk ta leiba Balochistan province ta leiba asigi separatist militant group Baloch Liberation Army BLA na Pakistan gi security army personnel sing yauna amasung makhoigi mung manungi miyoi sing tongba train amada bomb pokai handuna myoi kun ga mari hat khrei amasung humudra hena asokpa nanghan khrei Iran amasung Afghanistan ga lonaba Pakistan gi sarukta mineral resource marang kaina leiba Balochistan da Pakistan lengak na security forcing sizinaduna counter insurgency operation sing sathaba hawrakraba matungda BLA amasung atopa separatist militant sing na train security force amasung infrastructure da landa chathaduna lakhibani BLA gi makok thongmul sing ba mana train da chathakiba attack asi suicide bombing ni haina claim tawkhe mopangan kalaba bomb aduna train adu gurung sarhan badan tana manak nakpada leba gari sing amasung atopa infrastructure kaya akaya toy thohan ki haire ECI the Cockroach Janta Party na official political party oinaba application pisin khrei social media platform da lebak sin bathungna haukiba numit kharane asida achauba mafam amakan bangam leba Cockroach Janta Party na official oina Election Commission of India political party ama oibagi application pisin khrei Haryana da Panipat leba Sudhir Zakhar kauba advocate amana Cockroach Janta Party asibu Election Commission of India da official political party ama oina bagi registration taunana ba application pisin khrei haina phongdorakle Sudhir na makhata na phongdorakpada commission da political party ama semna bagi tangai fadaba sangdraba yadraba information sing adu pisin khrei lona mapung pharba file adu ngasi natraga hayeng hangsit phawbagi manungda pisilagani haire advocate Sudhir Zakhana phongdorakpagi matungina Cockroach Janta Party gi constitution draft tawba loire loinana tangai fadana sangba se sangamadi affidavit sing loinana party gi president secretary amasung treasurer singi oiba phambadu sindoknare haire haukiba numit 10 rongi mamangdagi leibasigi nahasingna Cockroach Janta Party gi top saktam ama porakpa ngamle haujaujik leiriba leibasigi political ge oiba phiba masida parties na mapangal leiba opposition amadi mahut sinba yaba party orakpa yaba gi mapangal lei haire